Aloevera si yumthong kudingi gamlada thanaba ujai. Aloevera gi kanaba se adugi matik yamgre adu maruina nupisingna mamai se phajanaba haigadra masi paisa ting debida adumak yumda leina touba yai. Aloevera si gi kanaba se yamdraga su khara ka akhangba haigadra masi haijege hoigi sunburn touba adagi maida amuba haying mati haigadra masugumba adagi mai khuiba adagi mai se glow leitaba haidra kai hani masigumba mayam amsu leigre ko do kanaba de dugumati kanagre masi step by step to ai haijrake adu phajana samthokpiraba matungda khoina magi makuse lokthokpiba se magi akhoi di yam laina tawjare ko ina thang sina dum hona jare thang na taba akhoi makhan gi leibane ba ko aduna dum tawbire su kasu kaide adu makuse ma sengna lokthokpire haraga manungda yauriba amunbagi saruksingse asi khaktang lokthokpigadabane ado yam kuina su dum thamba dum sijinaba dum yabane wan sangtang tawgibsina adum thama khai ma kai ma dum chatpane ba ko masidi aduna sinagadaba sugiju makha pole ko aduna lokthokpai khulokthok sisu dum magi haijabida dum lokthokpa yare ko manungi amonba sarukse asi khaktane khon lokthokadabase lokthokpira matungda freeze ke koi container ice sabagi do adu natraga su akhon apamba shape haitare sapon gi mongda sarge su yare any container ma da ko isa na pamba design do adu gi matung ina aikoina happy ge da bane ba adu happy mong si su kamai to ge da masmana sigi amon ba hairaga su kan de dum law bane bo khara de dum aduna liquid form da di leina gi dum grinder ma di use to go da bane adu grinder to draina sam na ta honore aduga freeze da mid 20 natra 30 minutes de to godam na adu freeze dum de mod kare modus mona dum hapsale adu 20-30 minutes ki matung da di koi ice magi leiraga ne ba aduga dum anytime use to go yare nong da ani natra amura hai de besinga se niyom sum ne laina yumda paisa dana adumak tawba yai masina sang nine na niyom sum no tawrogodi 1 week sida dum glow singai leire habisijo adom da dum khangbiba ngambani masi side effect kari su leite pure natural ne aduna masi yumda dum try to boy paisa da bida mayam su try to biu masi channel na sibu nungai berabadi like subscribe to biu nungai rabas video mayam ama puthongnaba hona jarake.